ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯨ ꯅꯤꯡꯒꯣꯜ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯤꯒꯤ ꯃꯆꯥ ꯄꯨꯟꯅ ꯑꯍꯨꯝꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯡꯅ ꯂꯤꯡꯖꯦꯜ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯇꯣꯝꯕ ꯀꯧꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯒꯤ ꯃꯤꯡꯅ ꯄꯨꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥ ꯑꯍꯨꯝꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤ꯫ ꯆꯥꯎꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯀꯠꯅꯕ ꯉꯝꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯇꯣꯝꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯍꯟꯕꯤ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯆꯥꯎꯕꯤꯁꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯄꯨꯔꯦꯜꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯄꯨꯔꯦꯜꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯥꯎꯕꯤꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯁꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯁꯅꯥꯍꯟꯕꯤ, ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯂꯕ꯭ꯔꯣ?" "ꯊꯣꯡꯂꯦ ꯏꯃꯥ꯫ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ? ꯌꯥꯝ ꯉꯟꯅ ꯀꯣꯏꯔꯛꯂꯤꯗꯤ ꯀꯔꯤ ꯂꯩꯔꯒꯦ?" "ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯆꯥꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯄꯨꯡ ꯌꯧꯔꯁꯤꯐꯥꯎ ꯃꯧ ꯑꯇꯣꯟꯕꯤꯗꯣ ꯆꯥꯛ ꯊꯣꯡꯍꯧꯗ꯭ꯔꯤ꯫ ꯏꯆꯥꯅꯨꯄꯥ ꯄꯨꯔꯦꯜ ꯑꯁꯤꯁꯨꯅꯦ ꯂꯥꯏꯃ ꯅꯨꯄꯥ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯆꯥꯁꯨ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯤ ꯅꯨꯄꯤꯁꯤ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯣ ꯍꯥꯏꯕꯕꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯤ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯧ ꯑꯗꯨꯁꯨ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯍꯦꯛ ꯂꯩ꯫ ꯂꯥꯏꯃ ꯃꯃꯥꯏꯗꯣ ꯏꯀꯥꯏꯕꯁꯨ ꯈꯪꯃꯟꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯣꯏꯔꯕꯗꯤꯅꯦ ꯏꯇꯣꯝꯇ ꯍꯨ ꯊꯛꯄ꯭ꯔꯥ ꯊꯧꯔꯤ ꯌꯥꯟꯕ꯭ꯔꯥ ꯇꯧꯔꯒ ꯁꯤꯖꯈ꯭ꯔꯅꯤ." "ꯀꯔꯤꯅꯣꯗ ꯏꯃꯥ, ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯨꯅꯨꯀꯣ ꯏꯃꯥ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯇꯤꯛ ꯂꯥꯎꯅ ꯅꯍꯥ ꯑꯣꯏꯅ ꯂꯩꯕ ꯉꯝꯂꯤꯕꯗꯣ? ꯏꯅꯥꯎꯅꯨꯄꯤ ꯑꯁꯤ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯍꯧꯒꯗꯣꯏꯅꯤ꯫ ꯄꯣꯊꯥꯕꯒ ꯁꯪꯂꯣꯏꯗꯣꯏꯕ꯫ ꯃꯆꯥ ꯄꯣꯛꯇꯕꯤ ꯑꯁꯤꯅ ꯁꯦꯕꯥ ꯇꯧꯕꯒ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯗꯤ꯫ ꯊꯕꯛ ꯇꯧꯕꯗ ꯏꯇꯞ ꯇꯞꯄꯗꯅ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ꯫ ꯃꯥꯅ ꯊꯕꯛ ꯇꯧꯕꯗꯨ ꯌꯦꯡꯕꯗ ꯃꯤꯠ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ꯫ ꯂꯥꯏꯃ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯩꯗꯤ." "ꯏꯃꯥꯅ ꯐꯅ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥ, ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯁꯤꯕ ꯈꯔ ꯇꯝꯃꯣ꯫ ꯍꯌꯦꯡ ꯏꯃꯥꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯐꯃꯨꯡ ꯀꯣꯜꯂꯒ ꯂꯩꯈꯤꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯅꯆꯥꯅꯨꯄꯤꯗꯨꯅ ꯂꯥꯛꯂꯒ ꯁꯦꯕꯥ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝ ꯇꯣꯉꯥꯟꯅ ꯂꯩꯔꯕꯅꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯃꯥꯕు ꯁꯦꯟꯅꯕ ꯉꯝꯂꯛꯂꯣꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯊꯣꯏꯕꯤꯁꯤꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯕ꯫ ꯍꯧꯖꯤꯛ ꯀꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯏꯃꯥꯅ ꯑꯗꯨꯝ ꯅꯃꯧ ꯑꯇꯣꯟꯕꯤ ꯑꯁꯦ ꯊꯤꯅ ꯉꯥꯡꯕꯤꯔꯒ ꯍꯌꯦꯡ ꯀꯣꯟꯅ ꯏꯃꯥꯅ ꯁꯣꯜꯂꯕ ꯃꯇꯝꯗ ꯃꯥꯅ ꯏꯃꯥꯗ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯛꯂꯕꯗꯤ ꯏꯃꯥ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯗꯣ ꯅꯪ." "ꯍꯩ, ꯅꯣꯏꯅ ꯑꯗꯨꯝꯅ ꯐꯅ ꯍꯥꯏꯔꯕꯁꯨꯅꯦ ꯑꯩꯅꯗꯤ ꯃꯁꯤ ꯅꯨꯡꯁꯤꯌꯨ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗ꯫ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯗꯕ ꯍꯥꯏꯁꯦ ꯈꯨꯄꯥꯛ ꯃꯩꯗ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯏꯃꯥꯒꯤꯗꯨꯗꯤ ꯃꯔꯩꯒꯤ ꯋꯥꯅꯤꯗ꯫ ꯅꯆꯥ ꯅꯃꯧ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯊꯥꯏꯅ ꯏꯃꯥꯁꯨ ꯃꯧ ꯑꯣꯏꯔꯛꯂꯤ ꯅꯠꯇ꯭ꯔꯣ? ꯃꯇꯝꯗꯨꯗ ꯏꯃꯥꯒꯤ ꯅꯅꯦꯝꯕꯣꯛꯇꯨꯅ ꯏꯃꯥꯗ ꯂꯨꯅꯒ ꯇꯧꯔꯛꯇ꯭ꯔꯣ? ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯨꯗ ꯏꯅꯦꯝ ꯌꯥꯅꯕ ꯆꯠꯂꯛꯑꯦ꯫ ꯑꯗꯨꯅꯗꯤ ꯃꯣꯏꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯩ ꯌꯥꯅꯕ ꯆꯠꯂꯤꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯃꯧ ꯑꯇꯣꯟꯕꯤꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯁꯤꯗꯤ ꯃꯥꯅ ꯇꯧꯖꯕ ꯑꯗꯨꯒꯤ ꯃꯍꯩ ꯅꯠꯇ꯭ꯔꯣ? ꯑꯩꯉꯣꯟꯗꯒ ꯂꯨꯅ ꯇꯧꯕꯤꯔꯛꯀꯅꯨ, ꯑꯩ ꯄꯥꯝꯖꯗꯦ꯫ ꯏꯃꯥꯒ ꯌꯨꯝ ꯑꯃꯇꯗ ꯂꯩꯃꯤꯟꯅꯔꯤꯕ ꯅꯃꯧ ꯑꯗꯨꯗ ꯑꯣꯏꯅ ꯂꯨꯅ ꯇꯧꯋꯣ." "ꯍꯩ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤꯅꯦ ꯄ꯭ꯔꯞ ꯌꯥꯝ ꯊꯨꯅ ꯃꯧ ꯑꯇꯣꯟꯕꯤ ꯑꯁꯤ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤꯅꯕ ꯏꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯗꯕꯅꯤ꯫ ꯃꯥ ꯆꯠꯈ꯭ꯔꯒꯅꯦ ꯑꯇꯣꯞꯄ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯊꯤꯖꯍꯧꯒꯦ." ꯃꯧ ꯑꯇꯣꯟꯕꯤꯁꯦ ꯆꯠꯈ꯭ꯔꯒ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯏꯃꯥꯕꯨ ꯐꯖꯅ ꯉꯥꯡꯅꯍꯧꯔꯣꯏ꯫ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯗꯤ ꯂꯩꯀꯥꯏꯅꯁꯨ ꯅꯨꯡꯁꯤꯕꯤꯕꯅꯤ꯫ ꯏꯃꯥ ꯈꯛꯇꯅꯤ ꯃꯇꯝꯗꯨꯗ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯗꯣꯏꯁꯤ꯫ ꯂꯩꯀꯥꯏꯅ ꯃꯤ ꯋꯥ ꯉꯥꯡꯕꯕꯨ ꯉꯥꯡꯒꯦ ꯀꯩ ꯉꯥꯡꯖꯁꯅꯨ꯫ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯔꯥ ꯑꯃ ꯂꯦꯝꯅ ꯄꯤꯖꯕꯤꯔꯛꯄ ꯅꯠꯇꯦ꯫ ꯂꯦꯝꯅ ꯆꯥꯕ ꯆꯥꯗꯕ ꯇꯣꯛꯈ꯭ꯔꯣ ꯏꯃꯥ꯫ ꯂꯩꯀꯥꯏꯅꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯃꯥꯅ ꯁꯤꯔꯕ ꯃꯇꯨꯡ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯕ ꯀꯨ ꯑꯗꯣ ꯊꯥꯡꯗꯣꯛꯄꯤꯅꯤꯉꯥꯏ ꯀꯅꯥꯝ ꯂꯩꯔꯣꯏ꯫ ꯂꯩꯀꯥꯏ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯤꯁꯦ ꯏꯃꯨꯡ ꯑꯃꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯅꯤ꯫ ꯍꯌꯦꯡ ꯏꯃꯥꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯁꯨ ꯏꯃꯥꯒꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯤ ꯑꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯔꯣꯏ꯫ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤ, ꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯏꯃꯥ ꯅꯪꯕꯣ? "ꯍꯣ, ꯀꯣꯟꯅꯒꯤ ꯊꯣꯛꯄ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯃꯥꯁꯤ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯍꯤꯡꯂꯤ꯫ ꯏꯃꯨꯡꯒꯤ ꯐꯧ ꯆꯦꯡ ꯋꯥꯠꯇꯅ ꯊꯝꯂꯤ꯫ ꯃꯅꯥ ꯃꯁꯤꯡ ꯍꯤꯡꯈꯣꯜꯗ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ꯫ ꯌꯨꯝ ꯑꯃꯒꯤ ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯨꯕ, ꯋꯥꯏꯁꯤꯠ ꯋꯥꯏꯁꯤꯡ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯅꯠꯇ꯭ꯔꯣ?" ꯑꯗꯨꯝꯅ ꯃꯅꯤ ꯃꯃꯧꯅ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ
ꯃꯧ ꯑꯇꯣꯟꯕꯤ ꯊꯣꯏꯕꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯏꯆꯦ, ꯏꯃꯥꯕꯨ ꯏꯆꯦ ꯍꯣꯏꯗꯒ ꯂꯥꯛꯄ꯭ꯔꯣ? ꯑꯣ ꯂꯥꯛꯑꯦ, ꯅꯪꯁꯨ ꯆꯪꯂꯛꯈꯣꯗꯅ, ꯏꯆꯦꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯌꯥꯔꯦꯅꯤ, ꯆꯪꯂꯛꯂꯔꯣꯏꯒꯦ ꯏꯆꯦ, ꯏꯃꯥꯗꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯤꯅ ꯀꯧꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯆꯥꯎꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯥꯏꯃ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ, ꯈꯣꯟꯖꯦꯜ ꯆꯤꯀꯛ ꯇꯥꯕꯗꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯇꯤꯟꯕꯤ ꯍꯧꯔꯁꯤꯅꯗꯤ ꯃꯁꯛꯀ ꯎꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯅ ꯊꯣꯛꯈꯤꯕꯗꯨ ꯎꯔꯒ ꯁꯅꯥꯍꯟꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯤ ꯊꯣꯛꯂꯦꯅ ꯇꯧꯖꯁꯥꯏꯅꯣ, ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯈꯩ꯫ ꯅꯨꯡꯗꯥꯡꯅꯤ, ꯑꯉꯥꯡ ꯑꯅꯤꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯇꯣꯝꯕꯁꯨ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯐꯃꯨꯡ ꯂꯣꯏꯁꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯁꯦ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯁꯨ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ, ꯅꯕꯥꯏꯅꯤ ꯄꯨꯟꯅꯒ ꯂꯩꯃꯤꯟꯅꯔꯗꯤ ꯊꯥ ꯐꯔꯦ, ꯆꯤꯡꯈꯥꯏꯅꯔꯛꯄꯗ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ, ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯅꯕꯨ ꯇꯣꯉꯥꯟꯅ ꯆꯥꯔꯤꯕꯁꯤꯅꯤ, ꯑꯇꯩꯒꯤ ꯅꯠꯇꯦꯗ꯫ ꯉꯁꯥꯏꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨꯗꯤ ꯐꯔꯤ ꯍꯥꯏꯔꯁꯅꯨ, ꯀꯅꯥ ꯅꯠꯇꯦꯅ ꯍꯥꯏꯖꯔꯤꯅꯤ ꯈꯜꯂꯒꯦꯕ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯃꯥꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯂꯒ ꯊꯣꯏꯕꯤꯒꯤ ꯐꯠꯇꯕ ꯄꯥꯎ ꯀꯣꯏ ꯇꯝꯂꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯃꯥꯅ ꯀꯌꯥꯝ ꯐꯗꯅ ꯃꯤꯕꯨ ꯃꯨꯛ ꯍꯨꯜꯂꯒ ꯉꯥꯡꯂꯤꯅꯣꯕ? ꯀꯩꯕꯨ ꯍꯥꯏꯔꯝꯃꯤꯅꯣ? ꯊꯣꯏꯕꯤꯗꯤ ꯏꯃꯥꯒꯤ ꯆꯀ꯭ꯔꯤ ꯐꯖꯅ ꯏꯜꯂꯒ ꯆꯠꯂꯤꯕꯗꯥꯏꯅꯦ꯫ ꯍꯣ ꯑꯗꯨꯕꯨꯔꯣ, ꯃꯆꯥ ꯌꯥꯎꯗꯦ, ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯒ ꯃꯧꯗꯣ ꯃꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯅꯤꯌꯦ꯫ ꯃꯥꯒꯤ ꯁꯔꯩ ꯃꯔꯩꯁꯦ ꯊꯣꯏꯕꯤ ꯑꯣꯏꯕꯒꯤ ꯏꯟꯕ ꯉꯝꯕꯅꯤ꯫ ꯃꯥꯗꯧꯅ ꯃꯔꯩ ꯀꯟꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯗꯤ ꯃꯥ ꯊꯨꯅ ꯂꯩꯔꯩꯕꯛ ꯌꯧꯅꯤ ꯈꯪꯗ꯭ꯔꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯃꯒꯨꯟ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯇ꯭ꯔꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯅꯔꯤꯁꯦ ꯃꯥꯗꯤ ꯈꯪꯖꯔꯝꯃꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯀꯣꯟꯊꯣꯡ ꯂꯥꯟꯕ ꯉꯝꯗ꯭ꯔꯤ꯫ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯅ ꯅꯪꯒꯤ ꯅꯅꯦꯝꯄꯣꯛ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ, ꯁꯤ ꯍꯥꯏꯔꯝꯃꯤ, ꯁꯤ ꯇꯧꯔꯝꯃꯤ ꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯕꯅꯤ ꯃꯥꯁꯦ, ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯁꯦ꯫ ꯀꯃꯥꯏꯅꯕꯨ ꯉꯥꯡꯅꯗꯣꯏꯅꯣ? ꯃꯥꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯅꯤ ꯁꯥꯒꯩꯒꯤ ꯃꯤ ꯑꯃꯗ ꯇꯤꯟꯅꯕ ꯌꯥꯗꯗꯨꯅ ꯀꯅꯥꯝ ꯆꯪꯅꯗ꯭ꯔꯤꯁꯦ꯫ ꯍꯧꯖꯤꯛꯁꯨ ꯈꯔꯗ ꯉꯥꯏ, ꯂꯩꯀꯥꯏ ꯇꯪꯈꯥꯏ ꯑꯃ ꯆꯪꯅꯔꯣꯏꯗꯕ꯫ ꯑꯩꯈꯣꯏꯗ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦꯗꯅ, ꯁꯤꯗ ꯚꯥꯞ ꯇꯥꯗ꯭ꯔꯗꯤ ꯃꯥ ꯃꯇꯣꯝꯇꯅꯤ, ꯇꯣꯉꯥꯟ ꯇꯥꯅ ꯂꯩꯖꯗꯧꯕ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ, ꯃꯥꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯅꯤ ꯏꯃꯥꯕꯣꯛ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗꯗꯨꯅ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯍꯣꯡꯂꯒ ꯂꯩꯔꯛꯂꯤꯁꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯎꯁꯤꯠꯄꯤꯗꯦꯗꯅ, ꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯌꯨꯝ ꯍꯣꯡꯈꯤꯕ꯭ꯔꯥ ꯈꯪꯄꯣꯠ ꯅꯠꯇꯦ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯌꯥꯔꯤꯁꯦ꯫ ꯑꯗꯣ ꯅꯪꯁꯨ ꯃꯉꯥꯏ, ꯏꯃꯥꯒꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯂꯣꯏꯅꯔꯝꯒꯅꯨ꯫ ꯃꯕꯨꯛ ꯑꯃ ꯇꯧꯕꯅꯤ ꯃꯥꯗꯤ, ꯌꯥꯔꯤꯈꯩ ꯂꯥꯞꯇꯤꯟ ꯇꯤꯟꯅꯒꯗꯕ꯫ ꯑꯩꯈꯣꯏꯒꯤ ꯑꯆꯤꯟ ꯑꯀꯣꯝꯒꯤ ꯋꯥ ꯑꯃꯇ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯀꯣꯏꯗ꯭ꯔꯤꯅꯤ ꯀꯥꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯨꯕꯁꯦ ꯃꯥꯅ ꯍꯦꯟꯖꯤꯟ ꯂꯩꯀꯥꯏꯁꯤꯗ ꯇꯝꯂꯝꯗꯣꯏꯕ꯫ ꯊꯥꯏꯅ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡ ꯈꯠꯅꯔꯤꯕꯅꯤ꯫ ꯂꯣꯏꯅꯖꯗꯤ ꯃꯥꯒ, ꯂꯥꯞꯇꯤꯟ ꯇꯤꯟꯅꯔꯤꯕꯅꯤ ꯑꯩꯁꯨ꯫ ꯑꯩꯉꯣꯟꯗ ꯍꯦꯛ ꯌꯥꯈꯤꯗꯕ ꯃꯇꯝꯗ ꯂꯩꯀꯥꯏꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯒꯅꯦ ꯑꯩꯒꯤ ꯋꯥꯃꯨꯛ ꯇꯝꯂꯝꯗꯣꯏꯅꯤ꯫ ꯑꯗꯨ ꯈꯪꯅ ꯆꯠꯆꯩ ꯑꯩꯁꯨ꯫ ꯑꯗꯨ ꯈꯪꯂꯤꯗꯨ ꯐꯩ, ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧ꯫ ꯄꯨꯟꯁꯤꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯝꯒꯅꯨꯀꯣ꯫ ꯈꯪꯗꯕ ꯃꯤꯅꯗꯤ ꯃꯧꯁꯤ ꯐꯠꯇꯦ, ꯃꯅꯦꯝꯒ ꯃꯥꯟꯅꯔꯒ ꯈꯠꯅꯩ ꯍꯦꯛꯇ ꯍꯥꯏꯕꯤꯗꯧꯅꯤ꯫ ꯑꯩꯅ ꯍꯦꯟꯅ ꯇꯟꯖꯩꯗ ꯅꯪꯒꯤ ꯅꯃꯥꯁꯤꯒ ꯑꯣꯟꯁꯤꯟꯅꯕ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯊꯣꯏꯕꯤꯅ ꯃꯥꯡꯒꯣꯜꯗ ꯃꯅꯦꯝꯕꯣꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯆꯥꯎꯕꯤꯁꯨ ꯆꯥꯛꯂꯣꯛ ꯃꯃꯥꯡ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯅ ꯐꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯃꯣꯔꯣꯛ ꯃꯦꯠꯄ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯆꯥꯎꯕꯤꯗꯨ ꯏꯁꯧ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯃꯦꯠꯀꯅꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯅꯥꯗ ꯍꯥꯞꯇꯤꯅꯤ ꯅꯪ꯫ ꯃꯣꯔꯣꯛ ꯃꯦꯠꯄꯒꯤ ꯃꯍꯨꯠꯇ ꯃꯣꯔꯣꯛꯇꯣ ꯊꯨꯝꯒ ꯇꯧꯔꯒ ꯆꯤꯛꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯣꯔꯣꯛ ꯃꯦꯠꯄ ꯍꯥꯏꯁꯦ ꯉꯥꯔꯤ ꯆꯪꯂꯤꯕꯅꯤ꯫ ꯄꯣꯠ ꯈꯨꯗꯤꯡ ꯂꯤꯛꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯁꯤꯗꯕꯨ ꯃꯌꯥꯈꯤꯗ꯭ꯔꯦ? ꯅꯪꯅꯗꯤ ꯄꯩꯁꯥ ꯄꯨꯊꯣꯛꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯄꯥꯝꯃꯨꯕ ꯈꯪꯉꯝꯃꯔꯣꯏꯅꯦ꯫ ꯁꯦꯜ ꯇꯥꯟꯗꯕ ꯃꯤꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯑꯋꯥꯕ ꯈꯪꯗꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯊꯣꯛꯂꯔꯦ꯫ ꯊꯣꯏꯕꯤ ꯇꯞꯅ ꯈꯨꯝꯃꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ, ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯣꯔꯣꯛ ꯃꯦꯠꯆꯔꯔꯣꯏ꯫ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯟꯖꯤꯟꯕ ꯌꯥꯔꯗ꯭ꯔꯣ? ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯑꯩ ꯈꯪꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯗꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛ ꯈꯟꯗꯨꯅ ꯇꯧꯔꯤꯕꯁꯦ? ꯃꯤꯔꯦꯝ ꯅꯪ ꯑꯃ ꯊꯥꯛꯄꯗ ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯂꯣꯏꯅ ꯇꯝꯂꯦꯗꯅ꯫ ꯆꯥꯛ ꯐꯪꯉꯤ ꯕꯥꯔꯣꯗ ꯆꯥꯏ, ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯅ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ꯫ ꯅꯌꯨꯝꯗꯒꯤ ꯀꯩꯝ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ? ꯅꯠꯇꯦ, ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯁꯥꯔꯛꯄꯗꯨꯕꯨ ꯅꯃꯥꯅ ꯄꯥꯗꯨꯅ ꯁꯤ ꯇꯧꯒꯅꯨ ꯀꯩꯝꯇ ꯍꯥꯏꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕ? ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ, ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ꯫ ꯍꯣ ꯈꯪꯖꯔꯦ꯫ ꯅꯊꯤꯕꯣꯡ ꯆꯥꯔꯝꯗꯥꯏꯗꯗꯤ ꯅꯈ꯭ꯌꯥꯠꯇꯣ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯆꯈꯣꯝ ꯆꯥꯎꯅ ꯅꯝꯁꯤꯜꯂꯣ꯫ ꯅꯪꯅ ꯆꯥꯔꯤꯕ ꯅꯊꯤꯕꯣꯡꯗꯣ ꯑꯩꯒꯤ ꯏꯔꯜꯅꯤ ꯈꯪꯂꯕ꯭ꯔꯥ? ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯕꯤꯍꯧꯔꯤꯕ ꯑꯁꯤꯅꯤ, ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯐꯖꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ, ꯑꯩꯒꯤ ꯁꯦꯕꯥ ꯏꯟꯊꯤꯖꯅ ꯇꯧꯅꯤꯡꯗꯕ ꯑꯣꯏꯔꯕꯗꯤꯅꯦ
ꯅꯁꯥꯅ ꯈꯪꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯖꯀꯣ ꯃꯗꯨꯅ ꯐꯕ ꯑꯣꯏꯒꯅꯤ ꯊꯣꯏꯕꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯑꯗꯨꯝꯅꯗꯤ ꯍꯥꯏꯕꯤꯒꯅꯤ ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯑꯣꯏꯔꯕꯁꯨ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯆꯅꯕ ꯇꯟꯖꯥ ꯄꯤꯅꯕꯤꯌꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯇꯧꯖꯔꯔꯣꯏ ꯍꯩ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯄꯥꯝꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯅꯪ ꯍꯣꯏ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯕꯗ ꯆꯧꯕꯤ ꯑꯁꯥꯎꯕꯗꯣ ꯈꯔ ꯐꯥꯊꯩ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯃꯈꯥ ꯁꯝꯊꯈꯤ ꯊꯣꯏꯕꯤꯁꯨ ꯃꯅꯦꯝꯅ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯏꯃꯨꯡꯗ ꯆꯥꯛꯁꯪꯗ ꯄꯨꯔꯦꯜ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯋꯥ ꯉꯥꯡꯅꯈꯤꯕꯗꯨ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯍꯧꯏ ꯑꯗꯨꯕꯨ ꯃꯗꯨ ꯅꯨꯄꯤꯒꯤ ꯋꯥꯅꯤ ꯈꯜꯂꯗꯨꯅ ꯃꯥ ꯇꯨꯃꯤꯟ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯅ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯇꯧꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯄꯨꯔꯦꯜꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ ꯏꯃꯥꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯩꯔꯛꯄꯅꯤ ꯀꯩꯒꯤ ꯆꯩꯔꯤꯕ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯑꯃꯨꯛ ꯃꯣꯔꯣꯛ ꯃꯦꯠꯀꯅꯨ ꯃꯣꯔꯣꯛꯇꯨ ꯊꯨꯝꯒ ꯑꯣꯏꯅ ꯅꯝꯂꯒ ꯆꯥꯎ ꯍꯥꯏꯔꯤ ꯑꯗꯨꯗ ꯑꯩꯅ ꯃꯇꯨꯡ ꯂꯧꯖꯔꯔꯣꯏꯒꯦ ꯍꯥꯏꯔꯝꯕꯅꯤ ꯄꯨꯔꯦꯜ ꯈꯖꯤꯛ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯏꯃꯥꯅ ꯃꯣꯔꯣꯛ ꯃꯦꯠꯄ ꯁꯥꯎꯕ ꯍꯥꯏꯁꯦ ꯅꯪ ꯍꯥꯟꯅꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯁꯦ ꯈꯔ ꯃꯔꯩ ꯀꯔꯤ ꯈꯪꯉꯗꯤ ꯌꯥꯅꯕ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕ ꯌꯨꯝꯁꯤꯗ ꯅꯪꯅ ꯁꯨꯝꯅ ꯏꯃꯥꯒꯤ ꯁꯔꯩ ꯏꯟꯕ ꯉꯝꯗ꯭ꯔꯗꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯉꯥꯡ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯏꯃꯥꯒꯤ ꯁꯦꯕꯥ ꯈꯛ ꯇꯧꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯋꯥ ꯉꯥꯡꯅꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯊꯣꯏꯕꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯊꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯪꯒꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯧꯖ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯅꯆꯤꯟꯗꯨꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯣꯏ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯑꯁꯣꯏꯕ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯛꯂꯕꯗꯤ ꯐꯪꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦ ꯆꯥꯎꯕꯤꯅ ꯃꯥꯒꯤ ꯐꯅꯦꯛ ꯐꯤ ꯈꯔ ꯁꯨꯅꯕ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗ ꯄꯤꯔꯝꯃꯤ ꯁꯤꯁꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛꯎ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯅꯦꯛꯀ ꯐꯤꯒꯗꯨ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯆꯥꯎꯕꯤ ꯊꯣꯏꯕꯤꯁꯨ ꯃꯅꯦꯝꯒꯤ ꯐꯅꯦꯛ ꯐꯤ ꯑꯗꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛ ꯇꯧꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯍꯩ ꯑꯃꯦꯠꯄ ꯆꯥꯅꯔꯤꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯤ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯆꯥꯎꯕꯤ ꯍꯥꯏꯕꯤ ꯃꯅꯦꯝ ꯐꯠꯇꯕꯤꯁꯤ ꯂꯥꯛꯂꯤ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯃꯥ ꯍꯩꯅꯕ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯀꯣ ꯋꯥ ꯉꯥꯡꯉꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯔꯜ ꯃꯊꯨꯝ ꯌꯥꯝ ꯂꯩꯕꯒ ꯁꯥꯕꯅꯤ ꯔꯤꯄꯤꯠ ꯅꯣꯡꯇꯗꯤ ꯃꯁꯥꯒꯤ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯃꯌꯥꯝ ꯆꯥꯛꯆꯥ ꯍꯩꯖꯅꯕ ꯌꯥꯎꯗꯕꯅꯤ ꯃꯥꯒꯤ ꯍꯥꯏꯕꯨ ꯆꯥꯔꯝꯗꯥꯏꯗ ꯋꯥ ꯉꯥꯡꯁꯤꯟꯅꯔꯒ ꯆꯪꯂꯛꯇꯣꯏꯕ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯡꯉꯨ ꯃꯥ ꯉꯁꯤꯗꯤ ꯑꯩꯅ ꯅꯥꯛꯆꯦꯞꯇ ꯌꯩꯔꯒ ꯊꯣꯡꯒꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯥꯎꯕꯤ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯐꯝꯂꯔꯤ ꯏꯃꯧꯁꯥ ꯅꯈꯣꯏꯕꯨ ꯀꯔꯤ ꯆꯥꯅꯔꯤꯕꯅꯣ ꯍꯩꯅꯤꯡ ꯁꯨꯔꯒ ꯆꯥꯁꯤ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯏꯗꯣꯝꯆꯥ ꯑꯩꯁꯨ ꯇꯟꯖꯥ ꯆꯥꯅ ꯍꯦꯛ ꯂꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯍꯣꯏ ꯏꯗꯣꯝꯆꯥꯗꯤ ꯑꯩꯈꯣꯏꯅ ꯍꯩꯅꯤ ꯈꯪꯗꯦ ꯁꯤꯡꯖꯨꯅꯤ ꯈꯪꯗꯦ ꯆꯥꯅꯕ ꯅꯨꯃꯤꯠꯁꯦ ꯏꯗꯣꯝꯆꯥ ꯍꯦꯛꯇ ꯂꯥꯛꯄ ꯃꯅꯝꯗ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯈꯪꯗꯦ ꯃꯄꯥ ꯍꯦꯛꯇ ꯆꯥꯅꯔꯝꯃꯤ ꯏꯗꯣꯝꯆꯥꯗꯤ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯗꯨꯀꯥꯟꯁꯨ ꯊꯣꯔꯛꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡ ꯄꯨꯟꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯏꯗꯣꯝꯆꯥꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯅꯣꯡꯇ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯕ ꯎꯗꯦ ꯏꯗꯣꯝꯆꯥꯅ ꯂꯥꯛꯄꯗ ꯃꯥꯁꯨ ꯍꯦꯛ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯁꯨ ꯁꯛ ꯈꯪꯅꯅꯕ ꯑꯗꯨꯒ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯨꯔꯦꯜꯗꯣ ꯃꯆꯤꯡ ꯃꯁꯣꯟ ꯑꯃ ꯇꯧ ꯃꯥꯒꯤ ꯅꯨꯄꯤꯒꯁꯦ ꯃꯄꯥꯛ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯁꯤꯅꯗꯤ ꯄꯨꯔꯦꯜꯁꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯒꯤ ꯉꯥꯛꯇꯁꯨ ꯅꯠꯇꯦꯗ ꯃꯧ ꯑꯇꯣꯟꯕꯤꯗꯣ ꯃꯧ ꯑꯍꯜꯒ ꯃꯥꯟꯅꯗꯦ ꯈꯔ ꯊꯣꯏꯖꯠ ꯋꯥꯡꯖꯠꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯃꯤ ꯋꯥ ꯉꯥꯡꯅꯕꯒꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨꯅꯦ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯃꯧ ꯑꯃꯒ ꯑꯩꯈꯣꯏ ꯃꯧ ꯑꯇꯣꯟꯕꯤꯒꯗꯣ ꯁꯝꯕꯜ ꯋꯥꯡꯃꯗ ꯂꯦꯞꯄꯒ ꯑꯩꯒꯤ ꯃꯔꯝꯗ ꯃꯤ ꯋꯥ ꯉꯥꯡꯅ ꯂꯩꯔꯝꯃꯤꯅꯦ ꯃꯤ ꯑꯗꯨ ꯈꯪꯕꯗꯒꯤ ꯄꯨꯔꯦꯜꯅ ꯃꯧꯗꯣ ꯃꯄꯥꯜ ꯊꯣꯛꯍꯟꯗ꯭ꯔꯤꯕ ꯃꯄꯥꯜꯒ ꯊꯣꯛꯂꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯨꯜꯂꯒ ꯉꯥꯡꯗꯣꯏꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯥꯗꯤ ꯃꯁꯛꯀꯗꯣ ꯏꯪ ꯇꯞꯂꯒ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯗꯨꯗꯁꯨ ꯅꯠꯇꯦꯅꯦꯍꯦ ꯃꯥꯒꯤ ꯋꯥ ꯌꯥꯝꯅ ꯂꯩꯗ ꯊꯕꯛ ꯇꯧꯕꯗꯁꯨ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ ꯆꯥꯛꯅ ꯄꯔꯣꯜ ꯑꯃ ꯕꯣꯔꯥ ꯆꯥꯔꯤꯕ ꯑꯩꯈꯣꯏꯅꯗꯤ ꯃꯥꯁꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯁꯨ ꯏꯃꯧꯅꯤ ꯈꯜꯂꯒ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯇꯧꯊꯣꯔꯛꯄꯁꯤꯅ ꯑꯩ ꯄꯤꯖꯅꯤꯡꯗꯕ ꯑꯩ ꯎꯍꯟꯅꯤꯡꯗꯕ ꯉꯥꯛꯇ ꯏꯗꯣꯝꯆꯥ ꯑꯇꯩ ꯋꯥ ꯉꯥꯡꯕꯅ ꯉꯥꯡꯕꯅꯤ ꯃꯆꯥ ꯄꯣꯛꯇꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯨꯅꯨꯗ ꯃꯧ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯀꯩꯒꯤ ꯍꯥꯏꯗꯅꯤ ꯃꯔꯝ ꯆꯠꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤꯅꯦꯍꯦ ꯂꯨꯍꯣꯡꯕ ꯆꯍꯤ 3 ꯁꯨꯔꯛꯂꯁꯤ ꯐꯥꯎꯕ ꯃꯥ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯕ꯭ꯔꯣ ꯏꯗꯣꯝꯆꯥꯒꯤ ꯃꯑꯣꯡꯗꯣ ꯍꯌꯦꯡ ꯅꯁꯨ ꯂꯩꯔꯒ ꯅꯁꯨꯒꯗꯣ ꯊꯤꯅ ꯇꯧꯗꯧ ꯃꯥꯜꯂꯤ ꯑꯗꯨꯏ ꯇꯟꯗꯅ ꯃꯧꯗꯨꯁꯨ ꯃꯆꯥ ꯌꯥꯎꯗꯕ ꯑꯣꯏꯔꯝꯒꯅꯤꯗ
ꯈꯪꯗꯦ ꯑꯩꯅꯦ ꯍꯟꯗꯛ ꯆꯍꯤ ꯐꯥꯎꯗꯤ ꯌꯦꯡꯈꯤꯅꯤ ꯁꯤ ꯐꯥꯎꯗ ꯃꯥ ꯃꯆꯥ ꯌꯥꯎꯗ꯭ꯔꯕ ꯑꯩꯅ ꯇꯧꯔꯛꯄ ꯃꯔꯤꯗꯤ ꯌꯦꯡꯉꯨ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯏꯗꯣꯝꯆꯥꯅ ꯋꯥꯉꯥꯡꯗꯨꯗꯤ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯣꯏꯔꯝꯗꯕ ꯌꯥꯝ ꯐꯩ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯏꯕꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯜ ꯐꯥꯎꯕ ꯌꯥꯎꯅ ꯃꯔꯩ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯄꯨꯔꯦꯜ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯩꯔꯛꯂꯝꯃꯤ ꯅꯃꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯍꯧꯔꯒꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯩꯁꯤꯜꯂꯒ ꯂꯩꯔꯕꯅꯤꯅ ꯃꯤꯁꯨ ꯂꯨꯍꯣꯡꯉꯁꯤ ꯌꯥꯗ꯭ꯔꯦ ꯇꯥꯇꯣꯟꯒꯤ ꯋꯥꯍꯩꯗꯣ ꯈꯔꯗꯤ ꯀꯟꯃꯟꯗ꯭ꯔꯥ ꯑꯩꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯅꯤꯡꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯕꯨ ꯑꯩꯅꯔꯣ ꯀꯔꯤꯒꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯣ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯍꯧꯔꯒꯦ ꯑꯗꯨꯀꯥꯟꯗ ꯑꯩ ꯏꯆꯥ ꯌꯥꯎꯒꯅꯤ ꯑꯩꯅ ꯂꯦꯝꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯅꯪ ꯆꯠꯂꯣ ꯈꯨꯠ ꯁꯥ ꯌꯧꯔꯛꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜꯗꯣ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ ꯄꯨꯔꯦꯜꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯎꯕꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯀꯛ ꯇꯧꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯏꯔꯤꯁꯤꯅ ꯑꯐꯕ ꯑꯣꯏꯅꯤ ꯐꯨꯅ ꯆꯩꯅꯔꯒ ꯌꯨꯝꯗ ꯆꯠꯇꯣꯏ ꯁꯔꯨꯛ ꯐꯖꯅ ꯂꯦꯝꯅ ꯆꯠꯀꯣ ꯑꯩꯈꯣꯏꯁꯨ ꯃꯆꯥ ꯌꯥꯎꯗꯕꯤ ꯅꯨꯄꯤꯗꯤ ꯌꯨꯝꯁꯤꯗ ꯊꯝꯕ ꯄꯥꯝꯗꯦ ꯆꯦꯡ ꯆꯥꯛ ꯌꯥꯝꯅ ꯇꯤꯡꯉꯤ ꯊꯣꯏꯕꯤ ꯈꯨꯝꯗꯤ ꯀꯞꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯤꯃ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯆꯥ ꯌꯥꯎꯗꯕꯤ ꯃꯧ ꯑꯣꯏꯗꯤ ꯃꯧ ꯅꯠꯇꯕ꯭ꯔꯣ नुपा मखोइना ममिता मचा उनिंग बसिगो ऐसु इमिता इचा उनिंग लिबने मचा पोक्ते हाइना असुक कोइना युमसी के अवाना लैता लाइरना सरुक यारक्लबि आइबो करिगी तातपिरिबदो असुमना कप्पा याबा कप्लबा मतुं थैबीदु मागी मपोत मचा योमदुना योमदुदगी चटखिरम्मी थैबी चटख्रबा मतुं पुरेलसु नुपी अमगा लुहोंगलम्मी हंदकी पुरेलगी नुपी अदुगी मिंगना सना हाइना कौरम्मी सना थोइदी थैबीगे यामना मानदे मीना लाक्चबा यादबी मीना हेंजिनबा ngamदबी मचिन यावबी नुपीनी नोंमदी पुरेलना थबक हलकपदा सनादु इसौ लांगदुना लैरम्मी कइदौरगे नंगना नोंगानबदगी नुमिताबा फाव इसौता लांगदुना लैरिबदुबो हो कनाना पुबा थांबा ngamदोइनो नंगी नमा इबीमसी मागी सिंगी मरम चटसिदनी तातोनगी नुपी अहलदो लैबा ngamदे चटखिबदो अई उबा यादे पाखोनदा सिदोइदो तौवी मा मसाना तौबा ngamba थबकती मसाना तौजबा याइदना अहलगा समाना लैरदी कमाइ तौनी नंगना ngamni खरा हलुदना सिदा ngangi wa ahalgi wa leiti khoi mahumna chaina kak thilaga kanagi mina to mina leiba ngamdoino ngamjadre khoidi yum sida aina tatonda luhonglakli basya magi minnai oirige haina luhonglakpa natte hoini ado nangna khara halu haiba mi mamangda khatnamandana ikairiba ai sidi hauda ngari bani yamna wali komhaidi haina chawbidu leikai koiba yaba koiruraga mayumda halaklammi Manggolgi dari aduda phamlaga inafi aduna humai humlaga asumna kauraklammi haisana ising khara puro humang sobunina ising khaurangin he sanani imungdagi khummi ima dum changal kan biruro ai thabak tawjari aina haiba wada nang hitokpa natiklo manemgi seba tawningdrabadi karigi na yum palakli tanja duda sana prap imungdagi thoraklammi imagi wata dum kariro ima natro ai khoyum da laklaga ai gi ma pabung da khoiram laga isya namau oijage haikibado ai ni yam lainingna leirakpaga malabro lainingna leirakera lainingdana leirakera haujikti nang iyum sigi mau oirabanina aina haibi inba tare ho imana yaba mi da hailura dudi ai nangi minai nati nangna haiba wada ge duna chakkadabi sanasu nate hai mau chingan bi nang lakpadagi mungse mathong maram khangdrin he tha taruk hena luhung laphau namittana cha udabi nangda na pam da chakron he is hayo nupi ahaldusu macha yaodabi ta thokre aibusu icha yaoda haina ta thokpige khalibro ho aibu yam sidagi ta thokpa kaidi namang da phau khaluranu hai nangna ngamaga lei aina ngamlaga nangbu ta thokke hera asuk yamna usitaba nangbu kana usipidoino usinaba thabakti tawdna thaina namau atonbido nangna otpa yabu olaga ta thokkiba adugi taimong mapuna chera pibo aina aibu nangi namau oiraga oluro haina tharaklabani otkini hayeng nangna sidamdai khap jingla phau aide nang otki dauri kaya aduni yengun he hai purel nangi na tu sin hairi se tarabarantra nama aibu asuk yamna usit hoidana hairaga nangna to mina leithokli de karigino purel supisum sopladuna imongdagi thoraklambi as nupi noi ngangnabada ai yauksin matalliba karigi tanbano ha karigi tanbano ba
ꯅꯇꯨꯁꯦ ꯈꯔ ꯋꯥꯔꯛꯎꯅꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯉꯝꯃꯤꯅꯦꯍꯦ ꯑꯩꯁꯦ ꯃꯥꯒꯤ ꯃꯈꯥꯒꯤ ꯑꯉꯥꯡꯗꯧꯅ ꯃꯥꯅ ꯊꯛ ꯀꯥꯕ ꯌꯥꯕ꯭ꯔꯣ ꯏꯃꯥꯅ ꯅꯁꯥꯅ ꯈꯟꯕꯅ ꯃꯧ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯣ ꯑꯩꯅ ꯈꯟꯖꯕ ꯃꯧꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯛ ꯇꯧꯔꯒ ꯅꯝꯗꯨꯅ ꯇꯥꯟꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯝꯖꯅ ꯈꯜꯂꯒ ꯂꯨꯍꯣꯡꯕ ꯃꯧ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯣ ꯍꯥꯏꯕ ꯀꯩꯅꯣ ꯌꯥꯅꯕ ꯅꯣꯏ ꯃꯁꯦꯜ ꯑꯗꯨꯃꯛ ꯍꯥꯏꯅꯧꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯜꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯕꯤꯗꯨ ꯁꯥꯎꯔꯪꯅꯕ ꯁꯛꯇꯝꯗ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯁꯅꯥꯍꯟꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯪꯆꯥꯛ ꯆꯥꯛꯂꯤꯕꯗꯨ ꯎꯕꯗ ꯆꯥꯎꯕꯤꯅ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯇꯣꯟꯕꯤ ꯑꯁꯤ ꯈꯔ ꯃꯤ ꯎꯁꯤꯠꯇꯦ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯅꯥꯍꯟꯕꯤ ꯂꯪꯆꯥꯛ ꯆꯥꯛꯅ ꯀꯔꯤꯝꯅꯅ ꯍꯪꯉꯤ ꯏꯃꯥꯕꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯤ ꯂꯩꯕ ꯋꯥꯕꯒꯤ ꯅꯠꯇꯦꯗ ꯃꯥꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯗꯨꯅ ꯃꯍꯩ ꯇꯧꯕꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯅꯝ ꯑꯍꯥ ꯆꯨꯈ꯭ꯔꯦ ꯄꯨꯔꯥ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯃꯇꯨꯗꯨꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯕ ꯉꯝꯗꯦꯅꯦꯍꯦ ꯈꯥꯡꯉꯨ ꯏꯃꯥ ꯅꯁꯥꯅ ꯄꯥꯝꯖꯔꯦ ꯊꯋꯥꯏꯅ ꯈꯣꯏꯗꯥꯔꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯃꯧꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯏꯋꯥ ꯂꯧꯕꯤꯈꯤꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯙꯤꯀꯥꯔꯤ ꯁꯥꯕꯒꯤ ꯍꯛꯀ ꯂꯩꯖꯗꯦꯀꯣ ꯍꯛ ꯂꯩꯇꯕ ꯌꯥꯔꯣꯏꯅꯦ ꯅꯣꯏꯅꯁꯨ ꯈꯔ ꯉꯥꯡ ꯈꯣꯠ ꯇꯧꯔꯗ꯭ꯔꯗꯤ ꯁꯨꯝ ꯊꯛ ꯀꯥꯔꯛꯀꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯑꯆꯧꯕꯗ ꯑꯩꯁꯨ ꯋꯥꯔꯤꯁꯤ ꯁꯥꯒꯦ ꯈꯟꯕꯅꯤ ꯃꯥꯗꯤ ꯂꯩꯇꯕ꯭ꯔꯥ ꯏꯃꯥ ꯄꯨꯔꯦꯜ ꯑꯅꯤꯔꯛ ꯂꯨꯍꯣꯡꯕꯩ ꯃꯇꯥꯡꯗ ꯑꯩꯒꯤ ꯅꯨꯄꯥꯗ ꯋꯥ ꯑꯃ ꯐꯥꯎꯗꯤ ꯇꯥꯟꯅꯔꯝꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯨ ꯁꯣꯏꯔꯛꯂꯀꯥꯟꯗꯅ ꯑꯩꯈꯣꯏꯃꯨꯛ ꯊꯤꯔꯛꯂꯤꯁꯤꯕꯨ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯑꯔꯥꯟꯕ ꯉꯥꯛꯇ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧꯅꯤ ꯏꯃꯥꯅ ꯊꯣꯛꯄ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ ꯑꯗꯨ ꯌꯥꯗꯦꯅꯦꯍꯦ ꯑꯩꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯣꯏꯒꯤ ꯅꯃꯥꯅꯤꯅꯦ ꯑꯩ ꯑꯃ ꯁꯣꯏꯔꯛꯄ ꯑꯩ ꯑꯃꯗ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯏꯆꯥ ꯏꯃꯧ ꯅꯣꯏꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯂꯤꯟꯅ ꯃꯀꯣꯜ ꯆꯪꯂꯝꯗꯥꯏ ꯆꯨꯝꯊꯣꯛꯏ ꯍꯥꯏꯕꯗꯣ ꯏꯃꯥꯗꯨ ꯊꯣꯛꯂꯦꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯣꯏꯔꯛꯀꯅꯤ ꯗꯁꯥ ꯇꯥꯔꯛꯀꯅꯤ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗꯅ ꯏꯃꯥꯅ ꯉꯝꯃꯤ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯅꯤ ꯍꯥꯏꯕ ꯅꯉꯛ ꯍꯥꯏꯒꯠꯈ꯭ꯔꯤꯗꯨꯗꯤ ꯅꯣꯏꯅ ꯍꯥꯏꯁꯤꯗꯗꯤ ꯑꯩꯁꯦ ꯃꯧ ꯑꯇꯣꯟꯕꯤ ꯇꯧ ꯉꯝꯕꯤ ꯆꯤꯟꯒꯟꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯔꯣ ꯁꯤꯔꯣ ꯀꯩꯅꯣ ꯃꯧꯗꯨꯅ ꯏꯃꯥꯗ ꯍꯥꯠꯀꯦꯒ ꯍꯥꯏꯔꯛꯄ꯭ꯔꯣ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯊꯣꯏꯕꯤꯗ ꯎꯠꯈꯤꯕ ꯊꯧꯅꯥꯗꯣ ꯁꯅꯥꯗꯁꯨ ꯎꯠꯂꯨ ꯀꯔꯤꯅꯣ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯕꯤ ꯇꯧꯉꯝꯕꯤ ꯏꯃꯥꯗ ꯄꯦꯠ ꯂꯥꯎꯕꯤ ꯃꯧ ꯑꯃꯅ ꯍꯦꯟꯖꯤꯜꯂꯛꯑꯦ ꯀꯥꯏꯗꯨꯗꯤ ꯈꯔ ꯊꯥꯖꯕ ꯋꯥꯠꯂꯤꯗ ꯏꯃꯥ ꯃꯇꯥꯡꯁꯤꯗ ꯊꯣꯏꯕꯤ ꯄꯨꯁꯤꯜꯂꯛꯀꯅꯨ ꯃꯥꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯥꯗꯤ ꯑꯩꯅ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅꯦ ꯁꯅꯥ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯌꯥꯎꯗꯦꯗꯅ ꯃꯥꯁꯨ ꯑꯩꯅ ꯈꯔ ꯂꯩꯔꯒ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯣꯏ ꯌꯥꯔꯦ ꯏꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯧꯗ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯅꯆꯥ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯇꯥꯏꯅꯣ ꯅꯨꯄꯤ ꯑꯅꯤ ꯊꯤꯕꯕꯨ ꯃꯆꯥ ꯑꯃ ꯄꯣꯛꯇꯣꯏꯅꯦ ꯑꯗꯨꯗꯕꯨ ꯃꯧꯒꯤ ꯃꯔꯥꯜꯅꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯍꯣ ꯊꯣꯏꯕꯤꯗꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯥ ꯃꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯒ ꯂꯨꯍꯣꯡꯕ ꯊꯥ 2 ꯐꯥꯔꯦ ꯄꯤꯕꯨꯛꯅꯨꯡꯗ ꯑꯉꯥꯡ ꯇꯝꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕꯤꯕꯨ ꯊꯥ ꯂꯦꯞꯂꯕ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯈꯤꯗ꯭ꯔꯦ ꯍꯣ ꯊꯥ ꯂꯦꯞꯈ꯭ꯔꯦ ꯃꯤꯗꯤ ꯂꯥꯟꯗꯕꯅꯤꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯈ꯭ꯔꯦ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯀꯗꯥꯏꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯏꯃꯧ ꯑꯣꯏꯔꯨꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯁꯨ ꯎꯗ꯭ꯔꯤꯌꯦꯕ ꯑꯁꯨꯝꯅ ꯆꯥꯎꯕꯤꯅ ꯍꯤꯒꯥꯏꯋꯥ ꯇꯧꯔꯤꯕꯗꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯇꯣꯃꯥꯅ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗꯒꯤ ꯇꯥꯔꯤꯕꯅꯤ ꯇꯥꯕ ꯋꯥꯔꯛꯂ ꯃꯥꯜꯂꯤ ꯇꯣꯝꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯌꯥꯔꯦꯗ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯗ ꯗꯨꯛ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯄꯨꯔꯦꯜꯒꯤ ꯃꯁꯥꯗ ꯁꯣꯏꯕ ꯈꯔ ꯂꯩꯕꯗꯨꯅ ꯃꯆꯥ ꯌꯥꯎꯕ ꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯪꯅ ꯃꯤꯉꯣꯟꯗ ꯗꯥꯏꯅꯤ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯤꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯏꯃꯥꯅ ꯅꯃꯧꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯅꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯦꯝꯕꯣꯛꯅꯁꯨ ꯅꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯝꯕꯣꯏꯔꯗꯤ ꯏꯃꯥ ꯀꯩ ꯈꯟꯅꯤ ꯈꯔꯁꯨ ꯄꯨꯛꯆꯦꯟ ꯐꯗꯣ ꯍꯌꯦꯡ ꯁꯤꯔꯐꯥꯎ ꯃꯔꯨꯅ ꯌꯨꯕꯩ ꯐꯤꯕꯝꯗ ꯇꯧꯔꯅꯨ ꯊꯥꯏꯅ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯤ ꯚꯥꯞ ꯇꯥꯕ ꯌꯥꯔꯤ ꯁꯤꯔꯝꯗꯥꯏꯗ ꯍꯌꯦꯡ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯅꯥꯝꯇ ꯆꯪꯅꯤꯡꯂꯔꯣꯏꯅꯦ ꯏꯃꯥꯒꯤ ꯃꯇꯧꯗꯣ ꯍꯣ ꯆꯪꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯃꯣꯏꯅ ꯁꯦꯕꯥ ꯇꯧꯔꯒ ꯇꯦꯟꯊꯒꯗꯕ ꯆꯥꯎꯕꯤ ꯅꯠꯇꯦ ꯑꯩꯅ ꯑꯃꯨꯔꯛ ꯌꯥꯈꯤꯗꯕ ꯃꯤ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯌꯥꯔꯔꯣꯏꯗꯕꯅꯤ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯌꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯐꯠꯆꯤꯜꯂꯛꯇ꯭ꯔꯦ ꯁꯅꯥ ꯑꯗꯨ ꯈꯪꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕ ꯃꯤ ꯅꯠꯇꯦ ꯆꯥꯎꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯥ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯆꯥꯎꯕꯤꯗꯤ ꯃꯃꯧ ꯑꯃꯒꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯪꯅꯗ ꯃꯃꯧ ꯑꯃꯒꯁꯨ ꯌꯥꯅꯗ ꯃꯇꯣꯝꯇ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯧ ꯑꯅꯤꯅ ꯌꯥꯅꯅ ꯂꯩꯈꯤꯕ ꯇꯣꯔꯣꯛ ꯈꯣꯏꯗꯥꯅ ꯂꯣꯏꯅꯈꯤꯕ ꯑꯗꯨꯗ ꯆꯥꯎꯕꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯇꯥꯏꯅꯕꯗꯤ ꯉꯝꯗ ꯀꯣꯠꯇꯨꯅ ꯉꯥꯡꯂꯝꯃꯤ ꯅꯣꯡꯃꯗꯤ ꯆꯥꯎꯕꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗꯒꯤ ꯎꯔꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯁꯅꯥꯍꯟꯕꯤꯒ ꯑꯇꯣꯟꯕꯤ ꯁꯅꯥꯒꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯩꯅꯧ ꯑꯃꯦꯠꯄ ꯆꯥꯔꯒ ꯂꯩꯔꯤꯕꯗꯨ
ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯅꯣꯛ-ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯒ ꯆꯥꯎꯕꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯅꯪꯁꯤ ꯏꯈꯤꯗ꯭ꯔꯦ ꯂꯥꯏ, ꯑꯁꯤꯅ ꯑꯇꯩꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯁꯥꯟꯅꯔꯝꯗꯣꯏꯁꯤ, ꯑꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯃꯕꯨꯛ ꯊꯟꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯁꯣꯝꯗꯁꯨ ꯃꯧ ꯑꯅꯤꯗꯨ ꯅꯣꯛ-ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯅꯥꯅ, ꯏꯆꯦ ꯑꯩꯗꯤ ꯌꯥꯝ ꯋꯥꯠꯂꯤꯗ ꯊꯕꯛ ꯇꯧꯗꯧꯕ, ꯀꯨꯝꯍꯩ ꯌꯦꯡꯕꯗ ꯀꯜꯂꯣ꯫ ꯍꯧꯖꯤꯛ ꯃꯥ ꯐꯃꯨꯡꯗ ꯀꯥꯈꯠ ꯀꯨꯝꯊ ꯇꯧꯕ ꯐꯥꯎ ꯑꯌꯣ ꯑꯌꯣꯅ ꯆꯩꯅꯥ ꯈꯥꯡꯂꯤꯅꯤ꯫ ꯈꯔꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯈꯣꯡꯗ ꯇꯨꯔꯛꯇꯧꯕ, ꯑꯗꯨꯝ ꯀꯥꯟꯗꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯌꯩꯗꯨꯅ ꯉꯥꯡꯗꯣꯏꯁꯤ꯫ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ, ꯑꯗꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯃꯥ ꯀꯧꯕꯅꯤꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯔꯛꯇꯕꯅꯤꯅꯦ꯫ ꯅꯨꯡꯉꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯤꯅꯤ, ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯈꯟꯕ ꯈꯛꯅꯤ꯫ ꯑꯗꯣ ꯏꯃꯥꯕꯨ ꯃꯁꯥ ꯉꯝꯗ ꯍꯥꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯁꯨ ꯊꯑꯣꯏꯅ ꯍꯪꯗꯦꯗ, ꯇꯥꯇꯣꯅ ꯍꯥꯏꯕꯗ ꯃꯥꯒꯤ ꯈ꯭ꯋꯥꯡ ꯅꯥꯕꯤ, ꯊꯕꯥꯛ ꯅꯥꯕꯤ, ꯁꯣꯔ ꯐꯨꯟꯕꯤꯗꯣ ꯍꯧꯔꯛꯂꯤꯅꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯅꯣꯛꯅꯤꯡꯕ ꯄꯥꯎ ꯑꯃꯒ ꯇꯝꯒꯦ ꯏꯆꯦ, ꯑꯩꯅ ꯉꯍꯥꯟꯁꯦ ꯏꯃꯥꯅ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯒꯤ ꯏꯁꯤꯡꯗꯨ ꯁꯣꯛꯄꯤꯔꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯏꯁꯤꯡꯒꯗꯣ ꯖ꯭ꯋꯥꯏ ꯍꯩꯗꯣꯛꯂꯤ ꯄꯣꯠꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯏꯁꯤꯡ ꯑꯃꯨꯛ ꯁꯣꯛꯈ꯭ꯔꯤꯕ꯫ ꯍꯧꯖꯤꯛꯁꯨ ꯃꯥ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯦꯗꯅ꯫ ꯑꯩꯅ ꯍꯦꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯂꯒ ꯃꯥꯒꯤ ꯀꯥꯗ ꯊꯝꯂꯝꯕꯁꯦ ꯆꯥꯕꯤꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯂꯨꯈꯥ ꯀꯣꯝꯗ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯅꯤꯡꯗꯣꯏꯅꯣꯕ? ꯇꯧꯕꯅꯤ, ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ꯫ ꯃꯔꯝ ꯆꯠꯀꯦ ꯍꯥꯏꯔꯨꯔꯗꯤ ꯃꯉꯣꯟꯗ ꯄꯣꯠ ꯃꯅꯥ ꯑꯃꯐꯥꯎ ꯄꯤꯖꯗꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯏꯆꯦ꯫ ꯑꯁꯨꯝꯅ ꯃꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯅꯦꯝ ꯏꯕꯦꯝꯃ ꯆꯥꯎꯕꯤꯗꯤ ꯈꯣꯏꯗꯧ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯌꯦꯡꯂꯤ꯫ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯃꯥ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯋꯥꯅ ꯅꯥꯍꯦꯗꯨꯅ ꯀꯥꯈꯠꯂꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯇꯣꯛꯂꯛꯄ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯆꯥꯎꯕꯤꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯥꯍꯦꯗꯨꯅ ꯍꯤꯞꯂꯤꯕꯗꯨ ꯇꯥꯕꯗ ꯁꯅꯥꯒ ꯄꯨꯔꯦꯜꯒ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨ ꯍꯪꯂꯝꯃꯤ꯫ ꯄꯨꯔꯦꯜꯅ, ꯃꯥ ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯣ? ꯆꯥꯎꯕꯤꯅ ꯍꯦꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯅ ꯆꯥꯔꯦ ꯐꯔꯦ, ꯆꯥꯗ꯭ꯔꯦ ꯐꯔꯦ, ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯁꯥꯎꯕꯗꯣ ꯍꯦꯟꯃꯟꯈ꯭ꯔꯦ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯗ ꯆꯥꯛ ꯄꯨꯍꯜꯂꯛꯀꯦ, ꯈꯔ ꯆꯥꯁꯤꯜꯂꯨ꯫ ꯍꯩ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ? ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯐꯖꯕ ꯑꯝꯇ ꯁꯦꯝꯂꯧ꯫ ꯍꯣꯏ ꯇꯥꯇꯣꯟ, ꯑꯩ ꯄꯨꯖꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯆꯥꯛ ꯁꯦꯝꯂꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏ, ꯑꯩ ꯆꯥꯛ ꯆꯥꯔꯣꯏꯀꯣ, ꯆꯥꯔꯣꯏ ꯍꯥꯏꯗꯤ ꯆꯥꯔꯣꯏ꯫ ꯇꯟꯖꯥ ꯆꯥꯗꯅ ꯃꯦꯂꯩ ꯂꯥꯡꯕ ꯀꯧꯏ ꯃꯥꯒꯤꯗꯣ꯫ ꯅꯃꯧ ꯅꯨꯄꯤꯅ ꯄꯨꯔꯛꯄ ꯆꯥꯛꯁꯦ ꯆꯥꯕꯗ ꯏꯃꯥ ꯁꯤꯗꯤ ꯁꯤꯔꯣꯏꯗꯅ꯫ ꯃꯥꯅ ꯄꯨꯔꯛꯄ ꯆꯥꯛꯇꯨꯅꯤꯅꯦ ꯑꯩꯅ ꯆꯥꯔꯣꯏꯗꯣꯏꯁꯦ꯫ ꯀꯤꯖꯩꯅꯦ ꯍꯨꯒ ꯍꯥꯞꯂꯝꯂꯗꯤ꯫ ꯃꯥꯅ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯤꯍꯟꯅꯤꯡ ꯂꯩꯕꯅꯤꯅ ꯑꯩ ꯁꯤꯈ꯭ꯔꯒ ꯃꯥꯗꯤ ꯀꯂꯛ ꯄꯦꯟꯗꯧꯔꯤꯅꯤꯅꯦꯍꯦ꯫ ꯏꯃꯥ, ꯅꯪꯒꯤꯅꯕꯨ ꯈꯨꯐꯠꯇꯁꯤ ꯁꯤꯔꯝꯗꯥꯏ ꯐꯥꯎ ꯍꯦꯛ ꯑꯐꯕ ꯋꯥꯈꯜ ꯈꯟꯗꯦꯗꯨ ꯇꯥꯏꯍꯦ꯫ ꯑꯣ, ꯅꯪꯅ ꯈꯟꯖꯕ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯄꯨꯔꯛꯄ ꯆꯥꯛꯄꯨ ꯏꯃꯥꯅ ꯆꯥꯕ ꯀꯤꯔꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯃꯧ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯍꯨ ꯀꯩꯁꯨ ꯍꯥꯞꯂꯝꯂꯣꯏꯌꯦ꯫ ꯅꯇꯨ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯕꯁꯨ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯄꯣꯛꯄꯤ ꯅꯃꯥ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯒ ꯅꯇꯨꯒꯤ ꯃꯤꯆꯪ ꯆꯪꯕ ꯉꯝꯕ ꯅꯣꯏꯁꯦ ꯑꯩꯒꯤ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯏꯀꯥꯏꯖꯩꯅꯦꯍꯦ꯫ ꯑꯣ ꯌꯥꯔꯦ, ꯋꯥꯗꯣ ꯁꯪꯇꯣꯛꯅ ꯉꯥꯡꯕꯗ ꯆꯔꯤ ꯇꯠꯈꯤꯕ ꯇꯥꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯁꯅꯥꯅ ꯃꯅꯦꯝꯒꯤ ꯆꯥꯅꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯦꯝꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯆꯥꯛꯇꯨ ꯇꯣꯠꯂꯤ꯫ ꯑꯗꯨꯒ ꯃꯅꯦꯝꯗ ꯏꯟꯒꯦ ꯇꯧꯏ꯫ ꯃꯥ, ꯆꯥꯛꯁꯦ ꯆꯥꯛꯈꯨꯝ ꯑꯃꯅꯤ ꯆꯥꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯆꯥꯎꯕꯤꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯔꯛꯅꯅ ꯁꯅꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯇꯥꯞ ꯇꯧꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯍꯨꯠꯇꯨꯅ ꯂꯪꯈꯤ꯫ ꯅꯪꯅ ꯄꯨꯔꯛꯄ ꯆꯥꯛ ꯑꯩꯅ ꯆꯥꯅꯤ ꯈꯟꯕ꯭ꯔꯥ? ꯃꯅꯦꯝ ꯑꯣꯠꯄꯤ, ꯃꯅꯦꯝ ꯍꯥꯠꯄꯤ! ꯅꯪꯅ ꯍꯨ ꯄꯤꯖꯔꯒ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯑꯩꯅ ꯍꯣꯠꯅ ꯎꯏꯅꯦꯍꯦ꯫ ꯁꯅꯥ ꯃꯃꯤꯠ ꯈꯥꯅ ꯃꯅꯦꯝꯗ ꯌꯦꯡꯉꯤ꯫ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯄꯨꯔꯦꯜ ꯈꯖꯤꯛ ꯁꯥꯎꯒꯠꯂꯛꯏ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤ? ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗꯅꯕ ꯏꯃꯥꯅꯁꯨ ꯌꯥꯝ ꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯇꯁꯦꯡꯅ ꯌꯨꯝꯁꯤꯗ ꯂꯩꯔꯅꯨ ꯍꯥꯏꯔꯦ ꯑꯩꯈꯣꯏ꯫ ꯇꯥꯇꯣꯟ, ꯌꯥꯔꯦ ꯊꯣꯛꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯁꯅꯥꯅ ꯄꯨꯔꯦꯜꯕꯨ ꯄꯨꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯤ ꯆꯥꯎꯕꯤꯅ ꯃꯔꯩ ꯇꯧꯕ ꯁꯅꯥ ꯇꯥꯟꯊꯣꯛꯅꯕ ꯃꯔꯩꯅꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯍꯩꯁꯤꯡꯕ ꯁꯅꯥꯅ ꯉꯝꯂꯞꯇꯤ ꯆꯠꯂꯤ꯫ ꯃꯅꯦꯝꯅ ꯄꯛꯍꯦꯟ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ꯫ ꯅꯣꯡꯃꯁꯨ ꯆꯥꯎꯕꯤꯗꯨ ꯃꯇꯣꯝꯇ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯔꯒ ꯋꯥꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯒꯤ ꯑꯃꯨꯛ ꯊꯕꯥꯛ ꯅꯥꯕꯤ, ꯄꯨꯛ ꯆꯥꯛꯄꯤ, ꯁꯣꯔ ꯊꯤꯡꯕꯤꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯕꯗꯤ ꯉꯝꯗ ꯆꯥꯎꯕꯤ ꯇꯞꯅ ꯂꯥꯎꯏ꯫ ꯏꯃꯥ, ꯏꯃꯥ, ꯏꯁꯤꯡ, ꯁꯣꯔ ꯐꯨꯜꯂꯦ,
ꯑꯁꯨꯝꯅ ꯁꯣꯔ ꯈꯪꯊꯤꯡ ꯊꯤꯡꯗꯨꯅ ꯃꯥ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯐꯃꯨꯡ ꯅꯥꯀꯜ ꯑꯗꯨꯗ ꯃꯣꯔꯥ ꯑꯃ ꯊꯥꯔꯤꯕ ꯑꯗꯨꯗ ꯉꯁꯥꯏ ꯁꯅꯥꯅ ꯏꯁꯤꯡ ꯈꯔ ꯊꯝꯂꯝꯕꯅꯤ꯫ ꯃꯗꯨ ꯊꯛꯇꯤ ꯆꯥꯎꯕꯤ ꯑꯗꯨꯛ ꯑꯅꯝ ꯀꯟꯕ ꯅꯨꯄꯤꯅꯤ꯫ ꯁꯟ ꯁꯥꯔ ꯁꯥꯔꯗꯨꯅ ꯃꯥꯒꯤ ꯏꯁꯤꯡ ꯍꯥꯞꯄ ꯄꯥꯇ꯭ꯔ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨ ꯌꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯈꯨꯠꯅ ꯃꯣꯔꯥ ꯑꯗꯨꯗ ꯍꯥꯏꯔꯞ ꯏꯜꯂꯨꯕꯗꯒꯤ ꯃꯣꯔꯥ ꯑꯗꯨ ꯇꯨꯊꯔꯛꯏ꯫ ꯃꯣꯔꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯁꯅꯥꯒ ꯄꯨꯔꯦꯜꯒꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯀꯔꯤ ꯊꯤꯔꯤꯕꯅꯣ? ꯏꯁꯤꯡ ꯄꯨꯔꯦꯜ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯗ ꯉꯁꯥꯏ ꯁꯅꯥꯅ ꯊꯝꯂꯝꯕ ꯏꯁꯤꯡꯗꯨ ꯄꯤ꯫ ꯁꯤ ꯊꯛꯆꯤꯜꯂꯨ꯫ ꯆꯥꯎꯕꯤꯅ ꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯏꯟꯊꯣꯔꯛꯏ꯫ ꯅꯠꯇꯦ, ꯑꯇꯣꯞꯄ ꯏꯁꯤꯡ꯫ ꯄꯨꯔꯦꯜ ꯁꯥꯎꯔꯛꯅꯅ ꯑꯇꯣꯞꯄ ꯏꯁꯤꯡ ꯑꯃ ꯆꯥꯎꯕꯤꯗ ꯄꯤ꯫ ꯍꯟꯗꯛꯇꯤ ꯆꯥꯎꯕꯤ ꯏꯁꯤꯡ ꯑꯗꯨ ꯒꯨꯠ ꯊꯛꯈꯤ꯫ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯃꯥ ꯈꯖꯤꯛ ꯅꯦꯅ ꯇꯥꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯊꯩ꯫ ꯆꯥꯎꯕꯤꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯍꯤꯞꯈꯤꯕꯗꯨ ꯎꯕꯗ ꯄꯨꯔꯦꯜꯅ ꯋꯥꯔꯧꯔꯞ ꯇꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤꯁꯦ ꯁꯅꯥꯅ ꯄꯨꯔꯛꯄ ꯏꯁꯤꯡꯁꯦ ꯊꯛꯂꯣꯏ ꯍꯥꯏꯅ ꯑꯇꯣꯞꯄ ꯏꯁꯤꯡ ꯊꯛꯅꯕ ꯊꯤꯔꯤꯅꯤꯅꯦ꯫ ꯑꯩ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯁꯤꯕꯅꯕꯨ ꯍꯜꯂꯝꯅꯤ꯫ ꯏꯃꯥ ꯁꯤꯈꯤꯁꯅꯨ꯫ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯔꯛꯄꯗꯤ ꯏꯃꯥꯅ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯐꯔꯦ ꯏꯃꯥꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯐꯪꯗꯅ ꯁꯤꯕꯣꯏ꯫ ꯃꯗꯨꯃꯛꯅꯤ ꯏꯃꯥꯅ ꯄꯥꯝꯕꯁꯨ꯫ ꯑꯗꯨꯒꯅꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯁꯤꯈꯤ ꯅꯥꯈꯤ ꯊꯣꯛꯂꯕꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯂꯩ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯀꯠꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯁꯅꯥꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯒ ꯑꯩꯒꯒꯤ ꯃꯔꯤꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯁꯦꯕꯥ ꯁꯨꯡꯇꯧ ꯇꯧꯔꯣꯏ꯫ ꯑꯗꯨꯒ ꯍꯌꯦꯡ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗꯁꯨ ꯑꯩ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯗꯨ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯕꯤ ꯃꯁꯥ ꯈꯨꯁꯣꯟ ꯑꯃ ꯁꯣꯜꯂꯤ꯫ ꯁꯤꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯁꯅꯥꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯇ ꯆꯪꯂꯝꯗꯦ꯫ ꯄꯨꯔꯦꯜꯁꯨ ꯊꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧ ꯍꯥꯏꯗ꯭ꯔꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯆꯥꯎꯕꯤꯗꯨ ꯇꯨꯝꯕꯗꯒꯤ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯒ ꯄꯨꯔꯦꯜꯒꯗꯤ ꯃꯃꯥ ꯀꯧꯕꯅꯤꯅ ꯃꯃꯥ ꯂꯩꯇꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯏꯃꯥ, ꯅꯆꯥꯅꯤꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯕꯒꯦ ꯏꯃꯥ? ꯅꯆꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯐꯪꯕ ꯅꯆꯥꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ꯫ ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ? ꯏꯃꯥꯒꯤ ꯅꯐꯝꯗ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯄꯤꯊꯛꯄ ꯅꯪꯍꯧꯗꯦ꯫ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯏꯟꯖꯕ ꯉꯝꯍꯧꯗꯦ꯫ ꯑꯩꯃꯨꯛ ꯇꯣꯟꯕ ꯃꯆꯥ ꯑꯃ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯅꯦꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯐꯥꯎ ꯇꯥꯍꯜꯂꯝꯗꯦ꯫ ꯆꯥꯎꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯨꯗ ꯍꯥꯞꯇꯨꯅ ꯃꯣꯡꯐꯝ ꯇꯝꯅ ꯄꯣꯛꯈꯤꯕ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯃꯛ ꯌꯥꯎꯗꯦ꯫ ꯌꯨꯝꯗ ꯐꯤꯖꯝ ꯁꯦꯠꯇꯨꯅ ꯂꯩꯍꯧꯋꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ꯫ ꯃꯈꯣꯏꯁꯨ ꯈꯪꯏ ꯆꯥꯎꯕꯤꯅ ꯐꯠꯇꯕꯒꯤ ꯃꯧ ꯑꯅꯤꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯕ꯫ ꯃꯣꯡꯐꯝꯗ ꯃꯍꯩ ꯆꯠꯅꯈꯤꯕ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯃꯛ ꯌꯥꯎꯈꯤꯗꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯅꯤꯟꯐꯨ ꯁꯣꯜꯍꯧꯋꯤ꯫ ꯑꯁꯤꯅꯤ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯍꯩ ꯐꯪꯉꯦ ꯍꯥꯏꯕꯗꯣ꯫ ꯃꯅꯦꯝ ꯑꯁꯤꯅ ꯐꯠꯂꯨꯗꯕꯅꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯁꯦꯕꯥ ꯐꯪꯗꯅ ꯁꯤꯈ꯭ꯔꯦꯗꯣ꯫ ꯁꯦꯕꯥꯗꯤ ꯂꯥꯏꯔꯗꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯐꯥꯎ ꯌꯥꯎꯈꯤꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯥꯅ ꯃꯆꯥ ꯄꯣꯛꯇꯦ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈꯤꯕꯤ ꯊꯣꯏꯕꯤꯗꯨ ꯃꯅꯥꯛꯇ ꯂꯩꯖꯔꯝꯂꯕꯗꯤ ꯃꯥꯁꯨ ꯆꯍꯤ ꯁꯥꯡꯅ ꯂꯩꯖꯔꯝꯗꯧꯅꯤ꯫